Lions Club International District 322D Lions Club of Imphal City amadi Green Foundation Kwakathel Haurok Champina Punna Sinduna Livelihood Enhancement Program Beekeeping for Economic Improvement Haibasida Nongmagi Oiba Khoi Loibagi Training Program ama Chanung Community Hall da Pangthokre ngasigi training program aduda Vice District Governor I Lion TH Keso Singh PMJF Green Foundation ki Vice President TH Rajendro District Coordinator GST District 322D Lion TH Mahendra Pratap MJF Region Chairperson Lion L. Joytombi Singh Imphal City के former President Lion T.H. Ibomcha Singh, Lions Club of Imphal City के Secretary Lion Dr. K.H. Rajendra Singh, All Manipur Beekeeping Association के President Joysana Amasung, Lions Club of Imphal City के President Lion L. Nripendra Kumar Singh na thoiba mithung akhanaba mithung amasung thauram mapu oike. Thauram ki keynote ki warol piraduna District Coordinator GST District 322D Lion T.H. Mahendra Pratap MJF na haikibada Lions Club na urban area khaknatana rural area singda miyam gi yaifanaba tongan ba thabak thauram kaya paikhatuna lakpagi saruk ama oina ngasigi beekeeping training program asi pangthokpani tongan ba mafam nipanda Lions Club na program sing paikhatpa amadi handaki thokliba kangluki irang asina sokhalaba singdasu mateng pangduna lakli hairaduna mahosagi saktam asi kanbadasu khoina achoba thodang ama lobana maram oiraga makha tarakpa oina Chanung village asidasu training asi pangthokpani haiki ngasigi thauram aduda All Manipur Beekeeping Association ki members sing experts sing amadi khoi loibagi sinfam da leiriba farmers sing su saruk yakhi aikoi ki members sing na masa na sahi mada paisa je khairaga aikoi na akoi ki praja sing bu akoi ki leibiriba akoi ki praja sing Manipur praja sing prithvi leiriba mayam se masai sa prithvi da kwaidagi akoi miyoiba jati da kwaidagi मियो बगी जाति चौखट पर थिंगहन ब पोचे सिंग खरा हाइबते कोइना पाइरिसे मिट अकोइ मिट सोपगे अंगांग ओइरिंग इदि अंगांग पोपदे मिट सोपा नतबा अदे सोक्सलबा अदगे अकोइ सि थिंगनबा डायबिटीज थिंगनबा अदगे चानाबा लेतबि सिंगजिस्ता कोइना अंगमबा रिलीविंग द हंगर लारे बसिंग सि चानिगाइ तनिगा लेतना Sirinari sing se masibu kitang handa ba koina mating pangba adi naharon singi youth ki adi amana environment ki adi human disaster idi koi there is a human right ki akoi awanang leiba adagi childhood cancer e isak ping idi cancer nar pa prithvi ki oina masi khwaidagi tamtiba leina moriba masi singji khara da ursu phana ba haidana adagi anoba akoi manga ni hanbada Kos mangai mahum mangadane koi tausi hojina nipan muksure ko rilai ba no ba ngase handak ta koina Manipur da hojik thingnari ba mahum sida thingnari ba chanong da thingnari ba akoi ki ethnic conflict di akoi jati ni gi koi ba seisa wanang tarum yam sida khara da ursu mating pangna ba ina koina kem mayam si satna koina ngamza ba chana thangna ba de kambol gamba dagi ana lai अकोई नाम मतमदा दंग फनबा इन सिंग प्रोग्राम से कोई पैकेट से